Ngasi Imphal East ki Tonganba police station Singda handak People Union for Civil Liberties PUCL na fonglakhiba lairik amada hauzik thokliba Manipur gi irang asida maru oina tampaki lamdagi irang asi haurakhibani haibagi mawong amadi nakal namatagi yenglaga fonglakhiba lairik adubu aranba yumfam yaudabani lairik adubu puthokliba amasung lairik adu fongbada yauriba khudingmaki mathakta logi oiba midyeng changbiduna matik chaba chairak pibiyu haina Ayuktagi hauduna police station da chatuna Wakat Cherol Pisinkhre. Ahanbagi oina Saizang Sabungkok Khunau Thamnapokpi Sanasabi Yangang Pokpi amasung Gwaltabi Punna Khul Tareki Wakat Cherol Lisingama Chamapan Nifu Yangang Pokpi police station da laktuna Pisinkhre. Wakat Cherol Pisin balakpada yaurakhiba Sabungkok Mairapaibi ki president Haikruzam Memchana Fongdorakpada PUCL na nakal namatagi yenglaga fonglakhiba lairik adu aranbani Lairik ama fongi hairabadi yamna kupna thizinba mathautai. Nakal namatagi yenglaga fongliba lairik asibu puthokliba amadi mari lainaba Singda logi oiba midyeng changbiyu hainasu fongdokhi. Makhatana Lamlai police station dasu Tonganba khul tara taruk Laimakhong mapal Nongada Telau Chana Chingnungkhok Napet Nongren Nongdam Nongpok Kaksing Nongpok Hairok Oksu Ningthemcha khul Lamlai Chalau Pungdongbam Yorabung Sawambung Relief Camp, Nongada Relief Camp ta laiba punna miyoi Lisingahumga Chaniga Humdramapanna PUCL gi Mayokta aiba oina Wakat Cherol Pisinkhre. Lamlai Police Station da Wakat Cherol Pisinba lakpada yaurakhiba Mairapaibi gi Secretary RK Somolana Fongdorakhibada Isagi yum mai thagani hatkani tanthokani haina laklabadi angamba sakti sizinaduna araiba khutsukutlai paiduna Isagi yum ngakchababu lalhaubani haizinduna Manipur Police amasung Central Forcing na Fabi Punbiba asina hauzik Aikoyaduki matik awaba mayoknari. Masigi mathakta hauzik thokliba Manipur gi irang asida maru oina maitai da aranba kaya sizinduna maitai singbu aranba tahanna hotnaba asi yaba ngamloi. Handakta PUCL na nakal namatagi mityengda fonglakhiba lairik adu aranbani. Lairik adubu puthokliba amasung lairik adubu fongbada chenariba miyoi singda logi oiba chairak pibiyo haina. Ngasi Lamlai Police Station gi khul gi maru oiba miyoi kayaga loinana Wakat Cherol asi pisinba lakpani hainasu fongdokhi. Koina ngasi lakchari besi Yaingpokpi Police Station na konba mafangda laiba miyoi khudingmakni ana thamjari koi mayamna tawjeriba police da tawjeriba complaint ti koi ngrang han imaweng khangjabada lairi ama phongba PUCL na phongba aduda nakan nama khaki yengaga phongakpa aduda khoi lairiba mafam sigi praja khuding mana yaningde na hongdokjabagi haidi madugi mathakta khoi FIR ma tawjabagi khoi myan se lakjab yum mai thani haragadi isagi khulai pairaga ai isagi yum mai thaba yaroi haina chongthokpa je isagi tawhum thokpai thongna tabra Asumaina tholpasi bo lalhobani hajinduna mathang pharakpadagi awaba mayam huji mayonare lana maram morega prajasinge asuki matik warba maitai sida asuki huji iran jaja pisinduna khoiba awaba ipakta langthabi dam hona biri bije mase India government amadi Manipur government na tana biduna masidi tawbidabana phai masi karigumba tawbiratana masidagi separate administration je pigre haidana karigumba ama tholagadi misi mina natana Manipur da history chahi lising ani hena leireiba history jida tahaidaba uhaidaba history ama wakhalol ama sulakpa yai aduna akhoi hujik pia leibanina akhoi gi governor na asigumba PUCL na phonga iba lairi ase masida siriba maitegi irala se akhoi yaba chungam ngamoi masi chapchana khoi gi asum aran wayin biriba Supreme Court na maski chapchaba wakhalon puthokbiduna chapchaba ain gi chaira ado pibiduna akhoi Manipur da maitai da yengbiriba miyeng ase tawdanabagi damakta asengba achumba do puthokpiu haiduna akhoi praja singna ngasi akhoi gi Lamlai Police Station na koliba khungangsingna isagi jaba amadi isa na yaningdaba phongdokbaga loina na ngasi akhoi report ase pisinjaba lakjabani